Mayambu Manipuri Wari Tunggol na taram na okchabaga loinana ikok non khurumjari. Ngasi su mayamgidamakta asengba thokiba akiba wari amamuk puduna lakjari. Mayam wari asi pajabada soikilankiba pumnamak ngakpiyu. Hauzik wari asi hauzaraklaki. Aigi iming mukta sana kauzai. Aina mayamgi mafamda ngasi lijagadawriba wari asi ai isamakta chahi manga tarukki mamangda thengnakiba thodokni. Matamdu ai si ima pabungna senduna mayamgi chatnabida yawba haigadra yamna thawai yawna nik tharami. Ai isadi kaya pamba oide adubu matamdugi chatnabidadi adumak yawrami. Maru oina aikoi pabungsi askimatik thawai yawrami magidi ainaga test thabada mark yamna phanglakpasi asukimatik harauzaribani. Adubu aina khara sonbagini haigadra pamodabagini haigadra anirak ahumrak thara fawba sukhan khalamde. Adudagidi mayamgi pressure ne kaine pabungsi matha yamna saba hauraki. Aisu chahiga sum mangzalakpasida depression su chatlami. Adudagidi pabungi mamanaba khaina senduna aigi coaching center singsi thibirami adubu chahidumusu adumak oikhiramde. Adudagidi pabungse mawong ama tawraki aingonda nongma. Ibungo ipasu nangi hotnaba yabadi hotnare law inkhol yondana nangbuna haitamhanle ado handak na aroiba oina nang Rajasthan da chatlo nakhoi pabung romesh khoina haibani yam fai haina aroiba oina laibak chang yenguro masigi makha tabadi ipasu pai leite aina hairi. Aikhoi pabunggi wahai sida aisi wakhalsi asukimatik pikchan ba haibado oirami. Tawfam su khanglamde pumnamaksi kadai waidagi haurakibano aduga kadai waida soikribano haibasi khanjabada awaba potlum amadi oirami. Ai karisu wa makha taramde adumak hoi pabung coaching mafamdo kadai waidano Rajasthan dadi Neetki tawfam yamna leibani haina khumlami. Pabungna noina manaba amana khankiba mafamduni haibani haina khumlaki. Pabungna imanaba ama hairibasi matamduda chahi anigi mamangda khankraba khuraidagi imanaba ama lei mahakni. Asumna Rajasthan da aibu pabungna thani haibadagidi aisi aina chattawriba mafamdugi maramda khara thijangi haina khalami. Aisi phone da center mamingdu iruna thirami adubu phajanadi amata thokte. Rajasthan dadi atai Neetki coaching tawfam mayam leibanina kok ngawrami. Adubu aisi khakning nisingaptuna call ama tawrami. Aina call tawribasi aigi marup Neet khanki haiba Robert tani. Maasi ahanbada call tawbadudadi pairakti. Aisu adum thabak chilamani khanduna makha tana tawsiludre. Aduga ngaihaki matungdadi mana call back tawraklami. Bye nungairi bro nakhol nawaga tadaba koireda kai lerage itha thajadana tawri isibo haina hairi. Aina ha aikhoidi mi thabak chinbaduda karimata haijadrabani mi majadi yam naikre handakti aikhoiga sining singbirakidre haina fagi amuk tawrami. Aduga aina bye aisu exam thabasida khanmalaktabadagi pabungna handakti nangna coaching yawramba mafamduda amuk changhandore adugi mafamdugi maramda khara hangi haina call tawraklini haina hairami. Masita Robert na as bye nangise adwaida amta tobum leitrabo afaba adwaida su yam leidaine pot monaradi chapmane haina hairi. Aina amu aina sinba natte bhai ekot babung na sinbani aisu yabu natana kaid upai leili hairami. Masida Robert na asum na amuk hairi nate ne Mahesh nangbu English kayam na ningkidaine state level exam khudingda nangna da lawrapani English oina tamnaba arts lawgede haina hairi. Aina amu aikoi pabungna Neetsi pambanina upai leite kari hairuni oyoina tawraga leire English lawraga haina hairami. Mana muk asumna makha taraklami. Hoise laibuk chang amuk hik gengo ado nanggusu chanadabanina aidi tawhaningde chahi yam pamoyeba ado aina tamlama mafamdo bye as aidi chati jathaningdeda hairi. Aina Kedawragi bhai
ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯑꯣꯖꯥ ꯈꯔ ꯌꯥꯝ ꯐꯠꯇꯕ꯭ꯔꯣ? ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯑꯗꯨꯏ ꯅꯠꯇꯦꯗ, ꯇꯥꯛꯄꯩꯗꯤ ꯌꯥꯝ ꯐꯕꯅꯤ, ꯑꯗꯣ ꯌꯥꯝ ꯇꯝꯅꯕꯅꯤ ꯃꯐꯝꯗꯣ, ꯅꯪ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ, ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡꯗꯣ ꯂꯥꯏꯒ ꯄꯪꯑꯣꯛꯇ ꯑꯣꯛꯅꯕꯅꯤ꯫ ꯁꯨꯛꯀꯤ ꯀꯤꯗꯕ ꯑꯩꯐꯥꯎꯗ ꯇꯨ ꯆꯨꯡꯉꯦ ꯅꯉꯣꯟꯗ ꯋꯥꯔꯤ ꯇꯝꯕꯁꯤꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯁꯤ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗ ꯉꯥꯛꯇꯪꯗꯤ ꯃꯊꯥ ꯁꯥꯏ, ꯑꯗꯨꯕꯨ ꯊꯥꯖꯗꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯏ ꯑꯩ ꯌꯦꯡꯉꯒꯦ, ꯈꯔ ꯆꯦꯛꯁꯤꯟꯅ ꯍꯦꯛ ꯂꯩꯕ ꯍꯥꯏꯗꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯚꯥꯏ, ꯆꯦꯛꯁꯤꯟꯗ ꯌꯥꯔꯣꯏꯀꯣ, ꯑꯗꯨꯒ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯀꯨꯂꯔ ꯑꯌꯥꯗꯕ ꯃꯌꯥꯝ ꯊꯝꯕ ꯃꯐꯝ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗꯒꯗꯤ ꯁꯨꯡꯆꯪ ꯆꯪꯉꯨꯅꯨꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤꯅ ꯍꯣꯏꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩꯁꯤ ꯃꯇꯝꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯌꯥꯔꯤꯡꯈꯩ ꯊꯨꯅ ꯆꯪꯉꯣ ꯍꯥꯏꯅꯗꯨꯅ ꯆꯪꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯁꯦꯞꯇꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯆꯪꯂꯝꯃꯤ꯫ ꯑꯩꯅ ꯆꯪꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ 6ꯃꯨꯛ ꯁꯨꯏ ꯑꯩꯈꯣꯏꯒꯤ ꯕꯦꯠꯁꯇꯨꯗ꯫ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯗꯗꯤ ꯈꯔꯕꯨꯗꯤ ꯌꯥꯎꯏ, ꯑꯗꯣ ꯃꯈꯣꯏꯗꯤ ꯃꯁꯤꯡ ꯌꯥꯝꯗꯦ, ꯑꯩꯈꯣꯏ ꯕꯦꯠꯁꯅ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯊꯦꯡꯅ ꯆꯪꯕ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯁꯤꯅꯁꯨ ꯑꯩ ꯂꯥꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯣꯖꯥꯈꯩꯅ ꯁꯤꯟꯗꯨꯅ ꯑꯩꯅ ꯂꯩꯅꯕ ꯀꯥꯁꯨ ꯑꯦꯂꯣꯠ ꯇꯧꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯦꯝꯄꯁꯇꯨꯗ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯁꯤ ꯌꯥꯝꯃꯤ, ꯃꯃꯤꯡ ꯊꯣꯟꯗꯨꯅ ꯃꯥꯒꯤ ꯂꯩꯕꯅꯤ꯫ ꯑꯗꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯁ꯭ꯀꯨꯜꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯍꯣꯁꯇꯦꯜꯁꯤ ꯁꯣꯔꯣꯛꯀꯤ ꯃꯅꯥꯛꯇꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯦꯝꯄꯁ ꯃꯇꯥꯏꯗ ꯑꯣꯏꯔꯦ꯫ ꯑꯩꯒ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯃꯒ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ, ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯕꯥꯊꯔꯨꯝ ꯑꯃ ꯄꯤ ꯔꯨꯝ ꯈꯨꯗꯤꯡꯒꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯕꯗꯒꯤ ꯏꯁꯥꯁꯤꯗ ꯅꯧꯔꯤꯕꯒꯤꯔ ꯀꯔꯤꯅꯣ ꯏꯆꯨ ꯆꯨꯁꯟꯅꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯆꯥꯕ ꯊꯛꯄꯒꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯃꯤꯗꯤ ꯃꯄꯥꯟ ꯂꯝꯗ ꯆꯪꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕꯁꯤ ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕꯁꯤꯅꯤ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯄꯨꯔꯤ, ꯍꯋꯥꯏ ꯊꯣꯡꯕ, ꯁꯪꯒꯣꯝ ꯑꯐꯝꯕꯅꯆꯤꯡꯕꯗꯨ ꯀꯌꯥꯗꯤ ꯍꯥꯎꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯅꯨꯃꯤꯠ 5-10 ꯂꯩꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯤ ꯍꯩꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯐꯅꯌꯥꯝ ꯍꯩꯅꯔꯦ ꯍꯥꯏꯔꯕꯁꯨ ꯋꯥꯕꯗꯤ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 4:30ꯗ ꯃꯣꯔꯅꯤꯡ ꯕꯦꯜ ꯇꯥꯏ꯫ ꯑꯗꯨꯗꯒꯤꯗꯤ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯁꯑꯞ ꯀꯩꯀꯥ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯔꯒ 5:45 ꯅꯪꯅꯕ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯌꯨꯛ ꯑꯃꯗꯤ ꯑꯩꯁꯤ ꯌꯥꯍꯧ ꯈꯔ ꯊꯦꯡꯗꯣꯛꯈꯤꯕꯗꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯕꯁꯨ ꯅꯪꯗ꯭ꯔꯦ, ꯑꯗꯨꯅ ꯀ꯭ꯂꯥꯁꯇ ꯑꯣꯏꯅ ꯆꯦꯟꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯩꯅ ꯃꯤꯠ ꯄꯥꯡꯕꯣꯏ ꯄꯥꯡꯗꯕꯣꯏ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯅ ꯄꯥꯛ ꯆꯪꯅꯗꯕ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯕꯔꯠꯅ ꯑꯩꯉꯣꯟꯗ ꯆꯪꯒꯅꯨ ꯍꯥꯏꯅ ꯇꯥꯛꯂꯛꯄ ꯀꯨꯂꯔ ꯊꯝꯂꯤꯕ ꯑꯗꯣꯝꯗ ꯅꯨꯄꯥ ꯑꯃ ꯇꯨꯃꯤꯟꯅ ꯇꯥꯁꯜꯂꯒ ꯀꯥꯆꯤꯟ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯤ ꯚꯥꯞ ꯑꯣꯏꯁꯜꯂꯨꯗꯦ, ꯊꯑꯣꯏꯅ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ, ꯑꯗꯨꯝ ꯊꯦꯡꯕꯗꯨꯗ ꯀ꯭ꯂꯥꯁꯇꯕꯨ ꯌꯧꯔꯗꯤ ꯍꯥꯏꯗꯨꯅ ꯆꯠꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯃꯄꯥꯗꯨ ꯂꯥꯟꯊꯣꯔꯛꯄꯒ ꯅꯨꯄꯥꯗꯨ ꯐꯛꯂꯥꯡꯗꯨꯗ ꯃꯈꯨꯠꯇꯨ ꯇꯥꯁꯟꯗꯨꯅ ꯙꯝ ꯂꯥꯎꯅ ꯊꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯤ ꯁꯤꯗꯤ, ꯃꯇꯥ ꯑꯃꯅꯤꯅꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅ ꯈꯟꯖꯤꯟꯗꯕꯤ ꯑꯗꯨꯃꯛ ꯀ꯭ꯂꯥꯁꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯁ ꯌꯥꯎꯔꯦ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯦꯀꯦꯟ ꯄꯤꯔꯤꯌꯠꯇ ꯁꯔꯄ꯭ꯔꯥꯏꯖ ꯇꯦꯁ ꯑꯃꯁꯨ ꯇꯧꯁꯤꯜꯂꯛꯈꯤ꯫ ꯑꯩꯗꯤ ꯑꯃꯠꯇꯁꯨ ꯄꯥꯔꯛꯇꯕꯅꯤꯅ ꯐꯦꯜꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯋꯥꯔꯤ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯔꯨꯝꯃꯦꯠꯇꯨꯗ ꯑꯁꯤꯒꯤ ꯀꯨꯂꯔ ꯑꯌꯥꯗꯕ ꯃꯌꯥꯝ ꯊꯝꯃꯤꯕ ꯃꯐꯝꯁꯤꯗ ꯉꯁꯥꯏ ꯑꯉꯥꯎꯕ ꯑꯃ ꯐꯛꯂꯥꯡꯗ ꯊꯣꯝꯃꯒ ꯂꯩꯔꯝꯗ꯭ꯔꯦꯅꯦ, ꯅꯣꯏꯗꯤ ꯉꯁꯥꯏ ꯂꯥꯛꯄꯗ ꯎꯔꯛꯇ꯭ꯔꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯥꯅ ꯅꯪꯁꯨ ꯊꯦꯡꯅꯕꯣꯏꯔꯦ, ꯍꯣꯔꯦꯟꯗꯤ ꯅꯪꯉꯣꯟꯗꯁꯨ ꯁꯣꯏꯗ꯭ꯔꯦꯗꯀꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ, ꯑꯩ ꯚꯥꯞ ꯑꯃꯇ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯥꯅ ꯅꯪ ꯀꯤꯅꯨꯀꯣ, ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ, ꯅꯪꯅ ꯉꯁꯥꯏ ꯊꯦꯡꯅꯩꯗꯣ ꯃꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯁꯨ ꯍꯥꯟꯅ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯦ, ꯑꯗꯨꯗꯣ ꯍꯦꯛ ꯊꯦꯡꯅꯔꯒꯗꯤ ꯍꯣꯔꯦን ꯑꯗꯨꯝ ꯅꯨꯡꯗꯥꯡꯗ ꯈꯔꯗꯤ ꯇꯝꯅꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯐꯥꯒꯤ ꯃꯥꯜꯂꯨꯕꯒꯤ ꯈꯔꯁꯨ ꯅꯣꯛꯊꯣꯛꯑꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯀꯩꯅꯣ ꯏꯕꯣ, ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯚꯨꯠꯅꯦ ꯁꯤꯅꯦꯕ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫
ꯃꯁꯤꯗ ꯃꯥꯅ ꯚꯥꯏ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯊꯥꯖꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯨꯛ ꯔꯥꯖꯥꯗꯨꯗ ꯍꯪꯉꯨ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯈꯨꯝꯃꯛꯑꯣꯏ ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯆꯦꯛꯁꯤꯜꯂꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯪꯉꯤꯅꯤ ꯁꯤ ꯃꯐꯝꯁꯦ ꯂꯥꯏꯐꯝ ꯈꯔ ꯀꯜꯂꯦ ꯍꯥꯏꯌꯦ ꯊꯥꯏꯅ ꯃꯐꯝꯁꯤꯗ ꯃꯤ ꯃꯌꯥꯝ ꯍꯥꯠꯈꯤꯕꯖꯥꯠꯅꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅ ꯅꯨꯄꯤꯈꯩꯗꯁꯨ ꯍꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯁꯤ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗ ꯈꯔꯁꯨ ꯈꯧꯇꯛ ꯆꯥꯔꯝꯃꯤ ꯃꯃꯥꯡꯗ ꯔꯣꯕꯔꯠꯅ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯆꯥꯕꯗꯨꯗ ꯑꯁꯨꯝꯅ ꯑꯩꯁꯨ ꯔꯣꯕꯔꯠꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯃꯐꯝꯁꯤꯒꯤ ꯑꯀꯤꯕꯁꯨ ꯆꯞ ಚಾನ ꯈꯪꯉꯛꯈꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯗꯤꯅꯔꯗ ꯁꯪꯒꯣꯝ ꯁꯅꯥ ꯊꯣꯡꯕ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯪꯒꯣꯝ ꯁꯅꯥꯒ ꯄꯤꯔꯛꯂꯕꯗꯤ ꯍꯥꯎꯕꯗ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯁꯤ ꯆꯥꯛ ꯃꯌꯥꯝ ꯆꯥꯁꯤꯜꯂꯕꯅꯤꯅ ꯄꯨꯛꯁꯤ ꯍꯨꯏꯇ꯭ꯔꯤꯃꯨꯛ ꯀꯪꯕꯗꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯝꯃꯤ ꯑꯗꯨꯅ ꯑꯩꯁꯤ ꯋꯥꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯅꯪꯕꯣ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯅ ꯎꯔꯦ ꯅꯕꯨꯛ ꯁꯧꯒꯠꯂꯕ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯑꯩꯁꯨ ꯑꯁ ꯌꯥꯗ꯭ꯔꯦꯗ ꯅꯍꯥꯟꯈꯩꯗꯤ ꯗꯤꯅꯔꯗꯣ ꯍꯤꯟꯖꯥꯡ ꯑꯍꯥꯎꯇꯕ ꯉꯥꯛ ꯄꯤꯔꯝꯃꯒ ꯉꯁꯤ ꯑꯍꯥꯎꯕ ꯄꯤꯔꯛꯄꯁꯤꯗꯗꯤ ꯉꯁꯥꯏ ꯈꯔ ꯍꯦꯟꯖꯤꯜꯂꯨꯔꯦ ꯑꯗꯨꯒꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯤꯅꯤꯗꯅ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯃꯥꯅ ꯑꯗꯨꯗꯤ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛ ꯆꯠꯂꯣ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯋꯥꯔꯗꯦꯟꯗ ꯐꯖꯅ ꯍꯥꯏꯅꯧ ꯌꯥꯔꯛꯀꯅꯤ ꯂꯥꯞꯅ ꯆꯠꯂꯣꯏ ꯍꯥꯏꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯁ ꯋꯥꯔꯗꯦꯟꯗ ꯍꯥꯏꯅꯗꯧꯅ ꯍꯦꯟꯅ ꯇꯟꯈ꯭ꯔꯦꯗ ꯃꯣꯏꯅ ꯃꯔꯣꯜ ꯑꯃ ꯄꯛꯇꯕꯅꯤ ꯅꯨꯃꯤꯗꯥꯡꯕꯨ ꯌꯧꯔꯗꯤ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯀꯔꯤꯗ ꯆꯦꯛꯁꯤꯟꯖꯩꯅꯣ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏ ꯍꯣꯁꯇꯦꯜꯒꯤ ꯋꯥꯔꯗꯦꯟꯁꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯤꯜꯂꯤ ꯑꯗꯨꯅꯁꯨ ꯀꯣꯏꯅꯔꯕꯅꯤ ꯊꯥꯗꯨꯗ ꯇꯥꯔꯤꯕ ꯋꯥꯔꯗꯦꯟꯗꯨ ꯁꯛ ꯈꯔ ꯍꯥꯏꯒꯠꯂꯤ ꯃꯣꯏ ꯑꯗꯨꯋꯥꯏ ꯂꯣꯀꯦꯜꯒꯤ ꯃꯤ ꯑꯣꯏꯕꯒꯤꯔ ꯀꯔꯤꯅꯣ ꯋꯥ ꯉꯥꯡꯅꯕ ꯏꯌꯥ ꯌꯥꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯤ ꯊꯣꯡꯗꯣ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯔꯛ ꯅꯔꯛ ꯌꯦꯡꯗꯨꯅ ꯀꯣꯔꯤꯗꯣꯔ ꯃꯇꯦꯛꯇꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯤ ꯁꯥꯟꯅꯔꯝꯃꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯋꯥꯔꯗꯦꯟꯁꯤ ꯊꯦꯡꯅꯔꯀꯥꯟꯗ ꯑꯣꯏꯅ ꯍꯥꯏꯒꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯏꯔꯔꯣꯏ ꯁꯤꯅꯤ ꯑꯁꯨꯝꯅ ꯑꯩꯁꯤ ꯍꯪꯒꯠ ꯍꯟꯗꯥ ꯁꯨꯝ ꯆꯠꯄꯤ ꯁꯥꯟꯅꯔꯤꯉꯩꯁꯤꯗ ꯈꯔ ꯂꯥꯞꯅ ꯃꯃꯤꯠ ꯑꯔꯪꯕ ꯑꯃ ꯎꯔꯛꯄꯅꯤ ꯃꯃꯤꯠ ꯑꯔꯪꯕꯁꯤ ꯍꯨꯏ ꯍꯧꯗꯣꯡꯒꯤꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ ꯃꯔꯝꯗꯤ ꯃꯝꯁꯨꯛ ꯃꯝꯕ ꯖꯒꯥꯗꯨꯗ ꯃꯌꯥꯏꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯠꯀꯨꯝꯅ ꯎꯔꯛꯄꯅꯤ ꯑꯩꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯨꯟꯅꯗꯤ ꯌꯦꯡꯁꯤꯜꯂꯨꯗ꯭ꯔꯦ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯩꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯑꯩꯁꯤ ꯀꯥ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯒꯦꯅ ꯊꯣꯡꯁꯤ ꯍꯦꯛ パꯏꯕꯒ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯋꯨ ꯂꯥꯎꯅ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯄꯅꯤ ꯃꯤꯒꯤ ꯁꯥꯍꯨꯝꯒꯨꯝꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯈꯜꯂꯨꯔꯤꯁꯤ ꯑꯩꯅ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯗꯨꯅ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯑꯩ ꯐꯨꯒꯦꯅ ꯆꯩ ꯄꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯁꯤꯅꯤ ꯑꯁꯨꯝꯅ ꯁꯥꯍꯨꯝꯁꯤꯅ ꯑꯩꯒꯤ ꯏꯁꯥꯗ ꯊꯩꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯖꯧ ꯖꯧ ꯂꯥꯎꯕ ꯄꯣꯠꯁꯛ ꯑꯃꯅ ꯈꯦꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯐꯥꯎꯔꯝꯃꯤ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯁꯤ ꯏꯊꯛ ꯊꯛꯀꯠꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯃꯤꯠ ꯑꯔꯪꯕ ꯑꯅꯤ ꯎꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯍꯦꯛ ꯃꯥꯌꯣꯛꯅꯅ ꯁꯥꯍꯨꯝ ꯑꯁꯥꯕ ꯑꯗꯨꯅ ꯁꯤꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯃꯃꯤꯠ ꯑꯔꯪꯕ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯩꯔꯝꯕꯅꯤ ꯑꯩꯁꯤ ꯂꯥꯎꯁꯦꯁꯨ ꯉꯝꯗ ꯏꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ ꯃꯥꯏꯁꯤ ꯀꯔꯤꯒꯨꯝꯕ ꯁꯥꯐꯨ ꯑꯃꯅ ꯄꯣꯠꯁꯛ ꯑꯗꯨ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯉꯛꯁꯝꯁꯤ ꯄꯥꯏꯔꯒ ꯂꯩꯊꯦꯔꯛꯄꯅꯤ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯄꯣꯛꯅ ꯄꯨꯡꯉꯧ ꯉꯧꯅ ꯍꯧꯕ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯎꯔꯛꯄꯅꯤ ꯑꯩꯁꯤ ꯉꯛꯁꯤꯁꯨ ꯃꯨꯛꯄ ꯉꯝꯗꯒꯨꯝ ꯇꯧ ꯃꯤꯠ ꯎꯏꯁꯤꯜꯂꯒ ꯈꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯄꯣꯠꯁꯛ ꯑꯗꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ ꯑꯩꯅ ꯑꯁꯨꯝꯅ ꯋꯥꯅ ꯊꯣꯡ ꯃꯌꯥꯗꯨꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯃꯅꯨꯡꯗꯒꯤ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯥꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯋꯥꯀꯤꯡ ꯆꯠꯂꯣ ꯍꯥꯏꯔꯒ ꯑꯗꯨꯋꯥꯏꯗ ꯆꯞ ꯌꯨꯡꯅ ꯂꯩꯔꯝꯃꯤꯁꯤꯅ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯁꯤꯗ ꯑꯩ ꯏꯁꯥꯗ ꯏꯐꯥ ꯐꯥꯖꯤꯜꯂꯝꯕꯗꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯈꯤ ꯑꯗꯨꯒ ꯑꯩꯁꯤ ꯙꯛ ꯂꯥꯎꯅ ꯏꯟꯊꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯅꯤ ꯑꯩꯅ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯗ ꯊꯣꯛꯈ꯭ꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯃꯥꯅꯁꯨ ꯑꯁ ꯑꯩꯗꯤ ꯚꯥꯞꯄꯨ ꯏꯑꯣꯏ ꯑꯣꯏꯗ꯭ꯔꯤꯅꯤ ꯉꯁꯥꯏꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯗꯧꯅꯤ ꯉꯁꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯧꯅꯤꯅꯦ ꯑꯩꯅꯈꯔ ꯇꯝꯅꯅꯤ ꯍꯥꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯐꯖꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯦꯛꯇ ꯊꯣꯡꯁꯤꯗ ꯈꯣꯔꯣꯛ ꯈꯣꯠꯇꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ
ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯥꯗꯨꯗ ꯇꯨꯝꯕ ꯌꯥꯔꯝꯗꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯕꯅꯤꯅ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯁꯨ ꯃꯐꯝꯁꯤꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯁꯥꯇ꯭ꯔꯈꯩꯗ ꯊꯧꯗꯣꯛꯁꯤꯡꯁꯤ ꯏꯃꯥꯟ ꯃꯥꯟꯅꯅ ꯊꯦꯡꯅꯩ ꯍꯥꯏꯔꯕꯁꯨ ꯑꯩꯉꯣꯟꯗꯅ ꯑꯗꯨꯃꯛ ꯍꯦꯟꯅ ꯊꯦꯡꯅꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯇꯨꯡꯗ ꯑꯗꯨꯃꯛ ꯂꯥꯏꯗꯨ ꯏꯟꯅꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯛꯈꯤ꯫ ꯑꯩꯅ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯆꯠꯄ ꯈꯨꯗꯤꯡ ꯀꯨꯂꯔ ꯂꯩꯔꯤꯕ ꯃꯄꯥꯗꯨ ꯂꯥꯟꯕꯗꯤ ꯃꯃꯤ ꯁꯥꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯗꯨꯝ ꯂꯩꯔꯝꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡꯗ ꯍꯦꯛꯇꯃꯛ ꯏꯟꯅꯔꯛꯄꯗꯧꯅꯁꯨ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯅꯣꯡꯃꯗꯤ ꯎꯍꯩꯗꯕ ꯑꯃ ꯎꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯃꯦꯒꯥ ꯇꯦꯁ ꯑꯃ ꯇꯧꯔꯒ ꯄꯨꯡ 1 ꯁ꯭ꯋꯥꯏꯗ ꯁꯨꯇꯤ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯀꯥꯗ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯄꯥꯅꯗꯨꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯑꯣꯖꯥꯈꯩꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯗꯁꯨ ꯇꯦꯁ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯇꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯝꯕꯅꯤ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯩꯒꯤ ꯃꯉꯥꯜꯗ ꯄꯥꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯅ ꯃꯤꯠꯁꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯑꯗꯨꯅ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯒꯦ ꯈꯟꯗꯨꯅ ꯄꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯑꯩꯒꯤ ꯃꯤꯠꯁꯤ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯩꯈꯣꯏ ꯀꯦꯝꯄꯁꯁꯤ ꯋꯥꯜꯅ ꯐꯖꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯦꯝꯄꯁꯀꯤ ꯍꯦꯛ ꯊꯪꯅꯅ ꯃꯇꯥꯏ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯅ ꯀꯌꯥ ꯆꯠꯅꯗꯕ ꯁꯣꯔꯣꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯍꯦꯛ ꯋꯥꯡꯃꯗ ꯖꯪꯒꯜ ꯑꯃ ꯂꯩꯔꯦ꯫ ꯖꯪꯒꯜꯁꯤꯗ ꯂꯝꯑꯣꯛ ꯄꯔꯦꯡ ꯍꯦꯛ ꯆꯠꯄꯅꯤ꯫ ꯑꯍꯥꯟꯕ ꯎꯕꯗꯕꯨꯗꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯁꯨꯝ ꯎꯁꯤꯜꯂꯛꯂꯕꯅꯤನ ꯀꯔꯤꯁꯨ ꯐꯥꯎꯔꯝꯗꯦ꯫ ꯑꯩꯗꯤ ꯑꯁꯨꯝꯅ ꯂꯝꯑꯣꯛ ꯄꯔꯦꯡ ꯆꯠꯄꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯒꯤ ꯑꯅꯝꯕ ꯃꯇꯝꯗ ꯌꯦꯡꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯂꯝꯑꯣꯛꯁꯤꯡꯗꯣ ꯌꯦꯡꯂꯤꯉꯩ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯕꯤꯜꯗꯤꯡ ꯑꯃꯗ ꯁꯣꯔꯣꯛ ꯂꯣꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯕꯒꯤ ꯐꯤꯚꯝ ꯑꯃ ꯎꯔꯛꯄꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨ ꯀꯧꯁꯟꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯗꯤ "ꯑꯩꯗꯤ ꯀꯔꯤꯃꯇ ꯎꯗꯦꯅ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯑꯇꯝꯅꯅ ꯇꯝꯅꯔꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯨꯗꯅꯤ ꯑꯍꯤꯡꯁꯤꯗ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯕꯥꯊꯔꯨꯝꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯣꯏꯂꯦꯠ ꯐ꯭ꯂꯁ ꯇꯧꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯤ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯁꯨ ꯐꯖꯅ ꯇꯨꯝꯈꯤꯕꯒ ꯑꯣꯏꯕꯒ ꯑꯩꯅꯁꯨ ꯍꯧꯗꯣꯛꯄꯤꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯍꯤꯡꯗꯨꯃꯗꯤ ꯑꯗꯨꯃꯛ ꯈꯥꯡꯖꯤꯜꯂꯝꯃꯤ꯫ ꯑꯩꯅ ꯋꯥꯎꯔꯤ ꯃꯤꯠ ꯁꯤꯡꯂꯛꯄꯗꯗꯤ ꯕꯥꯊꯔꯨꯝ ꯃꯅꯨꯡꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯃꯩ ꯊꯥꯟꯗꯨꯅ ꯏꯁꯤꯡ ꯇꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯐꯖꯅ ꯃꯩ ꯃꯨꯊꯠꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯐꯃꯨꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯇꯨꯝꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗꯨ ꯃꯃꯤ ꯁꯥꯃꯤ ꯃꯤꯠꯁꯤꯗ ꯎꯔꯛꯄꯅꯤ꯫ ꯃꯇꯝꯁꯤꯗ ꯑꯩ ꯉꯛꯁꯦ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯑꯩꯒꯤ ꯔꯨꯝꯃꯦꯠꯀꯤ ꯐꯃꯨꯡꯗꯨꯗ ꯌꯦꯡꯂꯨꯕꯅꯤ꯫ ꯃꯥꯗꯤ ꯏꯔꯦꯟꯖꯅ ꯅꯥꯈꯣꯛꯑꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯒꯦ ꯇꯧꯕꯗꯒꯤꯗꯤ ꯑꯩꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯈꯧꯔꯤꯗ ꯅꯝꯁꯤꯟꯗꯨꯅ ꯃꯦꯠꯂꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯉꯥꯛꯅꯔꯛꯈꯤ꯫ ꯑꯩꯅ ꯈꯣꯟ ꯈꯔ ꯊꯣꯛꯄ ꯑꯗꯨꯗ ꯑꯩꯒꯤ ꯔꯨꯝꯃꯦꯠꯁꯨ ꯃꯃꯤꯠ ꯁꯤꯡꯂꯛꯇꯨꯅ ꯃꯩ ꯊꯥꯜꯂꯛꯈꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯚꯥꯞ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ ꯃꯥꯁꯨ ꯑꯩꯁꯨ ꯀꯤꯕꯗꯒꯤ ꯑꯃꯠꯇ ꯇꯨꯝꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯀꯥꯟꯗ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯏꯃꯥꯅ "ꯏꯕꯨꯡꯉꯣ, ꯀꯃꯥꯏ ꯇꯧꯅꯤ ꯑꯗꯨꯗꯤ? ꯐꯔꯛ ꯇꯥꯗꯧꯔꯤꯍꯦ꯫ ꯏꯃꯥꯁꯤꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔ ꯊꯥꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯣ ꯅꯪꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯅꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯅ ꯅꯣꯏꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯃꯐꯝꯗꯣ ꯁꯤꯟꯒꯦ, ꯔꯨꯝ ꯍꯣꯡꯖꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯥꯏꯅꯧ" ꯍꯥꯏꯅ ꯎꯄꯥꯏ ꯑꯃ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯗꯣ ꯊꯥ 4ꯗ ꯆꯦꯟꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯨꯔꯕꯁꯨ ꯀꯔꯤꯃꯠꯇ ꯌꯥꯔꯛꯑꯣꯏ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯀꯤꯔꯕꯅꯤꯅ ꯎꯄꯥꯏꯁꯨ ꯂꯩꯔꯝꯗꯦ꯫ ꯐꯃꯨꯡ ꯑꯅꯤꯗꯨ ꯆꯤꯡꯁꯤꯜꯂꯒ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯃꯩ ꯃꯨꯊꯠꯂꯒ ꯇꯨꯝꯂꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯩ ꯊꯥꯜꯂꯦ꯫ ꯊꯑꯣꯏꯅ ꯉꯥꯏꯔꯕꯁꯨ ꯇꯝꯅꯗꯦ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯔꯤꯃꯠꯇꯕꯨꯗꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗꯒꯤ ꯊꯥꯔꯛꯄ ꯈꯣꯏꯖꯨ ꯂꯩꯈꯥꯝꯗꯨꯁꯨ ꯀꯥꯟꯅꯔꯤꯔꯥ ꯀꯥꯟꯅꯗ꯭ꯔꯤꯔꯥ ꯈꯪꯗꯦ, ꯄꯪꯊꯥꯗ ꯊꯥꯏ, ꯑꯗꯨ ꯀꯔꯤꯃꯠꯇꯗꯤ ꯇꯧꯔꯛꯈꯤꯗꯦ꯫ ꯊꯥ 4 ꯍꯧꯈ꯭ꯔꯦ꯫
ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯣꯁꯇꯦꯜ ꯍꯣꯡꯂꯝꯃꯤ꯫ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯕ ꯍꯣꯁꯇꯦꯜꯅꯤ꯫ ꯃꯣꯏꯒꯤꯁꯤ ꯀꯔꯤ ꯄꯣꯂꯤꯁꯤ ꯂꯩꯕꯒꯤꯅꯣꯗꯤ ꯈꯪꯗꯦ ꯑꯁꯨꯝꯅ ꯆꯦꯟꯖ ꯇꯧꯍꯜꯂꯤꯕꯁꯤ꯫ ꯍꯣꯁꯇꯦꯜ ꯆꯦꯟꯖ ꯇꯧꯕꯗ ꯔꯨꯝꯃꯦꯠꯁꯨ ꯑꯗꯨꯃꯛ ꯆꯦꯟꯖ ꯇꯧꯗꯧꯔꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯤ ꯃꯌꯥꯡ ꯏꯃꯥꯟꯅꯕ ꯆꯥꯟꯗꯤꯒꯔꯗꯒꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯍꯟꯗꯛ ꯑꯩꯅ ꯂꯩꯔꯤꯕ ꯍꯣꯁꯇꯦꯜꯁꯤꯅ ꯒꯦꯠ ꯃꯅꯥꯛꯇ ꯂꯩꯕ ꯍꯣꯁꯇꯦꯜꯅꯤ꯫ ꯃꯐꯝꯁꯤꯗꯗꯤ ꯀꯔꯤꯝꯇ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯏꯁꯥꯗ ꯌꯥꯝꯅ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯑꯗꯨꯃꯛ ꯊꯣꯛꯀꯗꯧꯔꯕꯣꯏꯗ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯇ ꯁꯤꯂꯣꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯍꯥꯏꯖꯔꯔꯣꯏ, ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯒꯤ ꯑꯣꯏꯅ ꯃꯦꯔꯤ ꯀꯧꯖꯔꯒꯦ꯫ ꯃꯦꯔꯤꯁꯤ ꯑꯩꯒ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯀꯧꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯝ ꯃꯥꯒꯤ ಮಿꯠꯌꯦꯡ ꯅꯥꯌꯦꯡꯁꯤꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯤꯕ ꯃꯛꯇꯨꯁꯨ ꯆꯨꯝꯂꯛꯈꯤ꯫ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯅꯤꯟꯐꯨꯡ ꯃꯦꯔꯤꯅ ꯑꯩꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ, ꯃꯁꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯅꯣꯡꯃ ꯑꯩꯒꯤ ꯔꯨꯝꯃꯦꯠꯇꯨꯅ ꯑꯩꯉꯣꯟꯗ, "ꯅꯪ ꯃꯦꯔꯤꯅ ꯄ꯭ꯔꯣꯄꯣꯁ ꯇꯧꯔꯛꯑꯒꯗꯤ ꯌꯥꯒꯗ꯭ꯔꯥ? ꯃꯥꯁꯤ ꯅꯪꯒꯤ ꯇꯥꯏꯞ ꯑꯣꯏꯕ꯭ꯔꯥ?" ꯍꯥꯏꯅ ꯍꯪꯂꯛꯄꯅꯤ꯫ ꯑꯩꯅ ꯌꯥꯅꯤ, ꯃꯁꯛꯁꯨ ꯐꯖꯩ, ꯏꯪꯁꯨ ꯇꯞꯄꯤ, ꯑꯩꯒꯤꯗꯤ ꯌꯥꯏ, ꯑꯗꯣ ꯑꯩꯒꯤ ꯇꯥꯏꯞ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯇꯦꯗ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯒꯤ ꯔꯨꯝꯃꯦꯠꯁꯤ ꯃꯦꯔꯤꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯥꯅ ꯃꯦꯔꯤꯗ ꯑꯩꯅ ꯑꯗꯨ ꯍꯥꯏ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯕꯖꯥꯠꯅꯤ꯫ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯃꯛ ꯌꯥꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯈꯤ꯫ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣই ꯁꯦꯟꯇꯔꯗꯨꯅꯗꯤ ꯑꯃꯠꯇ ꯄꯔꯃꯤꯠ ꯇꯧꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯅꯨꯄꯤ ꯑꯃꯠꯇ ꯀ꯭ꯂꯣꯖ ꯑꯣꯏꯅ ꯇꯤꯟꯅꯕ ꯌꯥꯗꯦ, ꯐꯝꯃꯤꯟꯅꯕꯁꯨ ꯌꯥꯗꯦ꯫ ꯂꯣꯟꯅ ꯉꯥꯛꯇꯅꯤ ꯇꯧꯔꯤꯕꯁꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯃꯦꯔꯤꯒꯤ ꯃꯔꯝꯗ ꯌꯥꯅꯤꯡꯗꯕꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯈꯤ꯫ ꯃꯥꯁꯤ ꯃꯃꯥꯟꯅꯕ ꯈꯔ ꯇꯤꯟꯅꯕ ꯅꯨꯄꯤ ꯑꯣꯏ꯫ ꯃꯃꯥꯟꯅꯕ ꯇꯤꯟꯅꯕꯒꯤꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯗꯨꯕꯨ ꯃꯥꯅ ꯇꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈꯔ ꯃꯊꯣꯡ ꯍꯣꯛꯇꯕ ꯌꯥꯎꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯂꯥꯞꯊꯣꯛꯅꯧ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯠꯇꯅ ꯎꯈꯤꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯀꯣꯏꯅꯕꯒꯤ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒꯗꯤ ꯇꯣꯛꯅꯔꯝꯃꯤ꯫ ꯑꯩꯅ ꯇꯣꯛꯅꯔꯁꯤ, ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯃꯥꯅꯗꯤ ꯌꯥꯗꯦ꯫ ꯑꯩ ꯀ꯭ꯂꯥꯁꯇ ꯃꯥꯒ ꯊꯦꯡꯅꯕꯁꯤꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ, ꯀꯧꯕꯁꯨ ꯀꯧꯔꯝꯗꯦ꯫ ꯃꯥꯅ パウ ꯐꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯀꯌꯥ ꯑꯃ ꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯔꯣꯏ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨꯗ ꯈꯟꯖꯤꯜꯂꯝꯗꯦ꯫ ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗꯕꯒ ꯀꯥꯟꯅꯗꯕꯗ ꯃꯊꯥ ꯁꯥꯍꯜꯂꯔꯣꯏ ꯈꯟꯗꯨꯅ ꯂꯥꯏꯔꯤꯛꯇ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔꯤꯗꯣꯔ ꯃꯄꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯪ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ꯫ ꯑꯩꯒꯤ ꯔꯨꯝꯃꯦꯠꯀ ꯑꯩꯒꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯨꯁꯤ, ꯑꯗꯨꯒ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒꯗꯤ ꯀꯣꯔꯤꯗꯣꯔꯁꯤꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯅꯨꯄꯤꯗꯨ ꯃꯦꯔꯤ ꯑꯣꯏꯔꯝꯈꯤ꯫ ꯃꯌꯥꯝꯁꯤ ꯑꯩꯅ ꯆꯪꯂꯛꯄꯗꯨꯗ ꯑꯩꯉꯣꯟꯗ ꯂꯣꯏꯅꯃꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯔꯗꯦꯟꯗꯨꯅ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯐꯤꯁꯇꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯟꯅꯗꯤ ꯃꯦꯔꯤꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯣꯟꯅ ꯆꯤꯊꯤ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯗ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯀꯣꯔꯤꯗꯣꯔꯗꯨꯗ ꯁꯪ ꯂꯥꯎꯗꯨꯅ ꯀꯨꯝꯍꯩ ꯑꯃ ꯑꯣꯜꯂꯛꯄꯅꯤ꯫ ꯑꯩꯒ ꯃꯥꯒ ꯈꯪꯅꯔꯝꯕ ꯑꯣꯏꯕꯅ ꯑꯗꯒꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯆꯤꯊꯤꯗꯨꯗꯅ ꯑꯩꯒꯤ ꯃꯤꯡꯁꯨ ꯊꯥꯔꯝꯕꯒ ꯀꯩꯒ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯀꯣꯆꯤꯡ ꯁꯦꯟꯇꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯆꯤꯡꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯩꯅ ꯀꯩꯁꯨ ꯇꯧꯗꯦ, ꯊꯧꯗꯣꯛꯇꯨꯗ ꯑꯩꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯗꯦ ꯈꯪꯂꯛꯄꯗꯒꯤ ꯑꯩ ꯋꯥꯏ ꯈꯔ ꯁꯪꯂꯛꯄꯅꯤ꯫ ꯃꯦꯔꯤꯒꯤ ꯔꯨꯝꯃꯦꯠꯇꯨꯗꯁꯨ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯩꯒꯤ ꯀꯥ ꯇꯝꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯧꯔꯝꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯁꯥꯎꯔꯝꯗꯨꯅ ꯃꯇꯣꯟꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯦꯔꯤꯅ ꯂꯥꯏ ꯑꯣꯛꯅꯕꯗꯨꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯔꯝꯕ ꯃꯤ ꯑꯃ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯇꯣꯡꯂꯤꯕ ꯂꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯤ ꯀꯤꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯣꯊꯣꯔꯤꯇꯤꯈꯩꯅ ꯊꯧꯗꯣꯛꯁꯤ ꯈꯨꯝꯖꯤꯟꯅꯕ ꯀꯟꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯈꯨꯝꯁꯨ ꯈꯨꯝꯖꯤꯟꯈꯤ꯫ ꯃꯦꯔꯤꯗꯣ ꯂꯥꯏꯗꯨ ꯍꯦꯛ ꯑꯣꯛꯅꯔꯨꯕꯗꯒꯤ ꯃꯁꯥꯁꯤ ꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯄꯗꯒꯤ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫
Madi chahiduma exam su thakidre. Asumna tha kharagi matungdagidi aisu adum exam tharaga yumda thoglakki. Exam su khankide aduga aikhoi Rajasthan da class yominaramba classmate amasu ikoi koidana thori yanduna sikhirami. Masi aina hana leiramba hostel duda leibani. Aduga chahi ani gi tungda Mary si aingon Instagram da pau phauраklami. Aduga numidang duda mana thingnakiba akiba singdo aingon da liraklami. Numidang duda mana aigi inakta lona chithido pigena lakpaduda magi maningda kanagumba amana adum inar ihai. Adudagidi mana karino yengi haiduna maning hit onthokpaga musuk uba awangdrong wangba amana masada namjelapani hai. Adudagi masi bab adumuk tahaudre. Aduga fana kuina lakna fana taunam. Asuk kuida si faubada masi amamba adudagi matonda leba sukam ngamdrabani. Adubu mama koina tawduna lai khurum thokpadagi phakre haina hairi. Aduga amana mani nit khanduna haujikti MBBS tamle haina so hairi. Asumna aikoi anisu matam koina wari sanadraba tungda chamthoknarami. Haujik fauba maga aigasi luna adumak tinari. Matang asida wari asi losinjare mathang wari anauba amamuk puduna lakjage thagajari.